Lakhipuronline puthokjaba October ki tang 12 sakul se numit ki Khomjinba Pao tabirasi. Ahanbada maruweba Pao. Manipuri saireng ki numit Mera ki Purnima Lakhipur ki Naharol Khorirol Silup ki sanglenda pangthokre. Jaribon ki hauna sang Laisram Khunda Marini chupna chatharakiba Mera Thabung Lining mifamlen loisenkre. Lainga ki signboard amada amuba kali tesin bagi thodok adubo AIPPC na kanna yaning da phongdorakre. Yai Paliching Club Chandam Laikai ki General Secretary RK Ranjit Sanana laikhidabada makhatana awaba phongdoknarakli. Manipuri Sahitya Parishad Tripura ki founder member Brahmachari Mayum Nayan Sharma bu nahona na ningsinglagli. RK Sanan Bijanu na iba Mai Chautaret ki matik mayai pu saithaba isai ama phongkre amasung Assam da miyoi chahum ga subna nipan ki masada COVID ki anuba case thengnakre positive oiba ki chang chada 0.9 oiri. Haujik mapung oiba pau tabirasi. Naharol Khorirol Silup Assam Lakhipur amasung Assam Manipuri Sahitya Parishad Lakhipur District Committee na kusumna duna ngarang Manipuri saireng ki numit Mera ki Purnima Khorirol sangle na pangtokre. Ahanba haudokpagi thoramda Silup ki hanagi General Secretary Ingudam Binod amasung Assam Manipuri Sahitya Parishad Lakhipur District Committee ki President Yumnam Nadia Chana Presidium Member oina saruk yaki. Thoramgi manung channa Rajya Thaki Ojagi mana phangkraba Oja Ningombam Manihar Aiba Naurem Nilamani Ingudam Satish Chandra amasung Potharaba Postal Superintendent Arambam Gorogopala chingba miyoi kayana ngasigi Manipuri Sahitya sibu haugalakliba naharol singna apamba lairaktaba amadi karamba sahitya gi mami tahangadage haibagi wafam sing phongtoknaki. Ani suba thoramda Sahitya Academy mana phanglaba saknairaba aiba Naurem Bidyasagarna watem biduna saireng saidinabagi thorom pangtokhi. Thoramasida Abdul Hamid Changkramai Mohon Haibit Habam Dhira NK Thokjomna Singba Aiba Nipana Masa Masana Iba Saireng Sing Pathoknaki. Matungda watem bikiba kabi Naurem Bidyasagarna Saireng Sing asibu macha khaina nainakiba kaloinana numidasigi thoram loisinki haina Assam Manipuri Sahitya Parishad Lakhipur District Committee ki General Secretary Tonambam Robindro ki cherol amana pagdam lagli. Jari bonda leiba hauna sang Laisram Khunda October ki tang 13 tagi hauduna numit marini chupna chatharakiba Marifutara nithoi suba Mera Thabung Lining mifamlen ngarang loisinkre. Mifam asigi humni chanba numita mitai yelho mayaki maramda nongmagi oiba khana nainabagi mifam amasu pangthoki. Naina mifam asida Nauria Musana Luching Ahal Tara nithoi Dr. Khumuzam Dhiren Singh Professor Assam University Amadi General Secretary Assam Manipuri Sahitya Parishad Central Committee Laisram Manglemba President Manipuri Literary Society Assam Koizam Sopon Singh Vice President Assam Manipuri Sahitya Parishad Central Committee Nepram Munindro President Thogol Marup Jaribon Assam Ngasepam Sanahal President Amsuna Mipamapu Mithunglen amasung Ikai Khomnaba Mithung Singh oina saruk yaki. Naina mifam asida lamdam kayadagi lakiba akhang ahi oja kayana mayeki matangda magi wakhalon phongtoknaki. Loisinba numita mingkhai lobagi thoram amasu pangthokkibaga loinana ahal taranithogi thobu Laisram achibana chahigi paudamsu pathokki. Marini chupna pangthokkiba Mera Thabung Lining mifamlen asida mafam kayadagi miyoi chanigi yangkhairomna saruk yaduna thoramasi mapung phana pangthokki. Assam Indigenous People Protection Committee AIPPC gi Rongpur Loisangda pangthokiba paugi mifam amada Silchardale Station da Assam Lainga ki Assamese na iba signboard amada amuba kali taisen bagi thodok adubo AIPPC na thamoi sokna pendaba phongdorakli. AIPPC gi Chief Advisor Thomas Uddin Loskor na haiki Assam da lairabadi Assamese loan busu ikai khumnaba tabani. Assam da loan jati kayamarom khundari Pumnamakna Assamese loan Assam gi state loan ni haina ikai khumnaba sigumna Barak Tampak tasu Assamese loan chana hankadabani haiki. AIPPC gi General Secretary Seram Herajit Singh na Barak Valley asi Assam gi manungda leiba district singni hairaduna Assam da leiraga Assamese na iba yaroi haibagi thawong asibu mahakna kanna yaningdaba phongdokki. Assamese loan asi state language ni aduna loan asibu ikoina ikai khumnapam thoki haiki. Ngarang pangthokiba paugi mifam aduda Asik Uddin Loskor Advisor AIPPC Jasim Uddin Loskor Finance Secretary AIPPC na chingba miyoi singsu saruk yaki.
Assam Indigenous People Protection Committee ngasi Assamese Basa Assamese loan bu Barak Bili da sarkar gi banner da Assamese loan I haiduna Barak Bili da laiba loop kharana muthattuna kalitasinduna loan amabu ikai piba asi akoi Assam Indigenous People Protection Committee na thamo shokna yaningda phongdoi loan amana loan amabu ijat piba ikai khunaba asi jati khudimakki mama loan oiba khudimakki magi ikai khunafam thoi Yaipaliching Club Chandam Lekai ki General Secretary R.K. Ranjit Sanana Laikidabada Makhatana Awapa Phongdokna Ragli Ngarang Jumsa Kesha Numita Laikidrabagi Sangai da Pangthokiba Awapa Phongdokpagi Mifam amada Club asigi President Ningombam Subroto Mapabung R.K. Purnasana Mapanthau R.K. Biren Sanana Chingba Miyoisingna Laikidraba R.K. Ranjit Sanagi Maramda Thamoi Sokna Awapa Phongdokna ki United Clubs Organization ki President Khaidem Kanta, General Secretary N. Nandamhon, Dr. P. Raj Bihari, G. Narahari Sharma, Oinam Biramani, Ingudam Torun Singh Amadi, Lakhipur Subdivision ki loop kaya gi mihut singa punna phaminaduna awaba phongthokpa ki mifamda sargyamina ki loisilakpada minute ani tumina leiduna laikhidraba ki thawai mirelna laireibakta ingna chikna leiruna ba thongni jaki Ningombam Ranjit amadi Thongnaujam Tonsingna miyambu taramna okhi haina Yaipaliching Club ki Working President W. Rajiv na paudam lagli Kanglai Puarida Achauba Mafam Kaliba Ipu Maichau Taret ki Matik Mayai Saitha Baisema Manipur gi Luang Sangbam Makhalaikai Dalaiba Panthoibi Sanglen Nangarang Haunabi Matungina Phongkhre R.K. Sanahan Bichanu na iba Saphong Biro Utpiraklo Natik Nayai Athoiba Hada Kanglai Ipu Maichau Taret Haina Sayo Baisei asi Thingbaijam Bipin Chandra na Saisakpa amadi Saiban bani Music na Gopi Kogni amasung Visual Editing na Waikhom Siamni Thauramda Thabaktagi Potharaba Lecturer amadi Columnist Gulam Chat Tongbramna Athoiba Mithung EIR Imphal gi Folk Song gi Bihai Artist Thongam Gose Meiteina Akhanaba Mithung amadi Thabaktagi Potharaba Headmaster Mangsa Tabam Ibomcha Meiteina Tharoma Poiki Isei asina Kanglai Puarida Nganthoi Biramba ngasigi mirolna ka hena ningsingnadraba Kanglai Ipu Maichau Taretna Amukhana Saphong Biraktuna Horakliba Mirol Singbu Achumba Lambida Pubinaba Saithari Had Kanglai Ipu Maichau Had Kanglai Ipu Maichau Taret Mana Saphong Biro Thambi Ramba Krista Kumja Lising Magachamapan Humpu Humdoida Tripurada Linkat Kiba Manipuri Sahitya Parishad ki founder member Brahmachari Mayum Nayon Sarmana Laikidabada Parishadna Awaba Madi Nungaitaba Phongdorakli Mahagasi Lising Magachamapan Kunipanda Imphalda Pokhi Lising Magachamapan Humpunitoida Hindi Pracharak Oina Tripurada Ahanba Lakhi Lising Magachamapan Humpu Humdoida Manipuri Sahitya Parishad Imphal ki General Secretary Sija Gurumayum Nilbir Sastrina Tripurada Parishad ki branch Linkhatpada Nayan Sharma su member oina yauki Thengna phangba pau amada Brahmachari Mayum Nayan Sharma Krista Kumja Lising Aniga Taramapanda Guwahati da laikidabani haina Tripurada ki R.K. Tarunjit na paudam lakli Assam da ngarang miyoi chahum ga subna nipan gi masada COVID positive oibe thengnakre positive oibe gi chang chada 0.8 oiri Assam da ngarang laichadasina miyoi ama laikidabaga loinana Laikidabagi apunba masing lising mga chamapan ga yang nipan sukre Manipur gi haksel loisang na thokpa pau matungina miyoi humputara mathoi gi masada ngarang COVID-19 positive oiba thengnakre laichada sina ngarang miyoi ahum laikidabaga loinana laikidabagi apunba masing lising amaga chamapan ga subna mari sukre Aroibada maroiba pau amukhanna Manipuri Saireng gi numit Mera gi Purnima Lakhipur gi Naharol Khorirol Silup gi sanglenda pangthokre
Jaribon gi hauna sang laisram khunda marini chupna chatharakiba mera thabung lining mifamlen loisinkhre Lainga ki signboard amada amuba kali tesin bagi thodok adubo AIPPC na kanna yaning da phongdorakre Yaipaliching Club Chandam Laikai gi General Secretary RK Ranjit Sanana laikhidabada makhatana awaba phongdoknarakli Manipuri Sahitya Parishad Tripura gi founder member Brahmachari Mayum Nayan Sharma bu nahona na ningsinglakli RK Sanan Bichanu na iba Maichau Taret ki matik mayai bu saithaba isai ama phongkhre amasung Assam da miyoi chahum ga subna nipan gi masada COVID ki anuba case thengnakhre positive obeki chang chada 0.9 oiri Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare